ngase phong ki ba tuan ba manipuri se phong sing de ma sum thoki ba thawdo wa thok sing de ma roi bi I pau sing myam na thamjagi ahan mada hoyelan pau de la ko sar kana myam na thamjagi manipur lenga ki MLA minister sing kanglup uhum thokna nakpak tanarabra BJP ki MLA ni pa na masum sagot pa amana manipur law and order gi phibam pum toi re haidun prime minister da memorandum pishin kre speaker na lusing ba MLA minister sing na defense masum finance minister una kre MLA group ama MLA Minister Group ani se Minister N Beren lusing lakli walenga ki BJP gi mitai MLA ni pa namasung sagot pa amana ngas Prime Minister memorandum ama pisinduna hausuk Manipur thoklibi irang sing lenga asina sangtai na purak pangamdre amasum Manipur gi law and order gi phibam pung toi re hena phongtokre memorandum pisin ki ba MLA sing adudi BJP gi K Syam TS Radhe Syam KS Ragumani P Brozen T Robindro S Rajen SKB Y Radhe Shama masum BJP lengak sagot kiba independence MLA S Nishkantani MLA mapanasina Manipur oiriba phibam sigi matangna Prime Minister unana batha sigi taraga mangar appointment pibina ba haisakibani makoina Prime Minister unabagi appointment launaba sirol adu phangle habigi pakum numitumaktada pirakhrabasu ngasi fawd unanabagi matam phangdana leiraklingai gi serakta Prime Minister hayengdigi hawroduna mapa lebakta satkadabana ngasimak MLA mapana memorandum asi pisin kibani haidi memorandum asida Manipur gi law and order gi phibam pum toi re haiba khakta natana hausuk lairipa Manipur lengak ta miyam gi thajubi laitre amasu Manipur rule of law hanjin hanmana lenga asida mangkraba miyam gi thajubu sing hanjin halakpa ngamgani hainisu phongdoke haidi loinana suda lairiba koki militant sing na makhoi gi ground rules sing section ngakna sat hananaba demand tawkhibaga loinana Manipur hausuk thoklibi irang sing sin koki defense force sing sangsilaktuna yoksilakli habigi miyamda phawoliba mipaibu sing ko honana ba akan mathabul apatpina ba haizaki duga hauzu Manipur oiriba phiba masileba asigi national security gi phiba moina lawbina ba haizaki hairi memorandum asina makatana phongdorakibada hauzu Manipur gi oiriba phibam sing asina puna unaduna wari watai sanaraga nakalani maki aningba pambasing phongdokna ba ngamdriba koki ama sumitai MLA sing apunba mi pamama pangthokhan binabasu apul tokhe loinana ngasi phawda satharaklibi irang asina misam sam henmaki punsi mangkre amasum mamal yamlaba lantum kya so amang atha thon kre haireduna oirakliba phibam asi laksinna ba Prime Minister na khudakta khud thingjen binabu so haijaki haidi nakalamaromda Prime Minister yauna center gi lusing unagani sakiba tlainga ki MLA amasu Minister singbu Speaker T Saitrabata na lusinguna Defense Minister Rajnath Singha ga unakhi bagloinana house state si oiriba phibam singi matangna marik sumna pautumkhre unaba sida BJP gi MLA Minister kungo homdoyama sum NPP gi MLA singyakhi makoina Manipur house tholiba thoninda ba thangdok singa si loisinna bo hotna biu haijaki aduga ariba pambai puthoktuna Manipur gi territorial integrity ka hendana bo hotna bina ba su Defense Minister haijaki hairi Mute sing asina sugi ground rule thukai pa militants group sing akan be excel lokatpina ba haijaki ba loinana su laukthona ba amasum lalawbu sing bu makoi gi designated camp sing degi henok handana ba thabak lokatpina ba su haijaki haidi loinana BJP gi central leader kharagi mayokta militants group kharagi maiki digi handak phongdor naraki ba wapamda kumza English sing ani ga taraga tre ki mikal militant sing na mating pang khabi wapam phongdoraki ba aduga mari leina center gi maiki digi singdok pina ba su haijaki haidi Lainga ki yamlaba minister amasum MLA sing asigi manungda minister Gobitas Konthausam TS Basanta Kumar Dr Sapam Ranjan yakhi aduga MLA sing dana MD Nurul Hassan L Rameswar K Robindro RK Imo MD Asaubuddin amasum TS Syam Kumar siyakhi haidi Miyot sing asina ngasi numidang wairamda su Union Finance Minister Nirmala Sitharaman gi su unakhi haidi adumai namak Delhi da hausuk lairiba Manipur lenga ki MLA amasum minister sing gi marakti gi nakpak tanabagi phibamda MLA mapana Prime Minister da memorandum pishin ba duga MLA amasum Minister kungo humdoina Defense Minister unabaga mari leinana pauksiyesna Prime Minister da memorandum pishin bada khuyek pikiba MLA amada telephone tawduna hangkibadadi Defense Minister unanabagi ming pishin bada yahodabadagi puna unakhidabani haina phongdoraki loinana atai lusing unabadadi punna unaminabasu yari heraki adomainamak Delhi da lenga asigi MLA amasum minister amadi masiu sagatpa sing yauna punna MLA kuntra gi mathakta leirabasu Prime Minister da memorandum pishin yauna Union Defense Minister amasum Finance Minister unabadadi tongan unabagi pau phangki haina su pau makatana su palakli Makasa tharak poina to perform 57 Mountain Division gi naton sumang the Army personnel sokle
कुकी मिलिटेंट्स नुमई कापसिलक्तुना नागागी अमा यावना युम तरुक मई थाखरे कुकी थिंखाई खुनौदगी एरेंगमंगी खुंजासिंगदा नुमई कापथरखरे नार्को टेररिस्ट सिंगनी हाइनरकलिबा सुदा लेबा सिन कुकी मिजो मिलिटेंट्स ममांग तागी अहुमदगी मणिपुर सथरकलिबा हिंसाई तमिगी थबक सिंगी मखा तरकपदा हानसु मखोइना युम यांखै रोमै थदोख्रबा मतुंगदा ngrang numidang pung 12 makhai rom tarakpadagi leimakhongi yankhai ga taret mountain division headquarter the meter sani phawwa lapna dana leimakhong singmang kanto sabul amasum cooperation village area tamna noi kapsilakpadagi khul ngak dibising nasu khut handuna kaplingai gi serakta leimakhong singmang da leiba liangmi naga amagi yum ama amasum mitegi yum manga mai thadoklamle thawdo si ahan mara kuki militant singna bank nom mission bank hengzain sing mamakoi khul sing da sab bunker sing da ginumai kaptharakhibane masida leimakhong singmang kanto sabal amasum cooperation village ngak serakliba khunja sing gi maike gi khut handuna kapnakhibane thawdo si tholakpadi central force ki gari mari sangsilaktuna kanto sabal da khamki gari singa sida yarokiba security personnel singna thawdo thokamna leiramba mitei nupi singna numai kapnaba si kanana hana horakpuna hanaki wang asigi pakomna kuki militant singna singthak lomdagi hana kaplakpani haina khumki pakhum darba matungna personnel singa duna numai kaptharakliba maike domna makhogi force sing sangsinkhre haibaga loinana makhatana khunja singi maike digi numai kaphandana baiki security force ki thawong atu da khoisaunaraba nupi myam horaktuna mafam adu da makhoi laibiranu haidra central force sing satkina batakslaki edu nupi singi wata dana central force sing aduna mafam adu da leiringai numai kapna bang hak leplingai gi serak kuki militant singna yum singasi mathang mathang mai thagalakibani hairi yum sing mai thagalakpadagi nupi sing adu amuka hena sagulaktuna central security gi naton smangmakta da numai kapsinduna yum mai tharakpagi thawong asidi yamna laibak masa tadarbagi thawongni force sing na miyam gi yum kai ngak pangamdrabadi makhoi leibigi mathau tadre hanbi kraiki numai kapna ba hauramraba mai thadoki ba yum sing adu Lauriyam Tomba say nifugu taret wahengbam ritu say kuntrag ni thoy angom raju maitei say nifugu mari pebam prem kumar mitei say yangkhai kani thoy pebam santi maitei say nifugu manga amadi liangwi naga oiriba akhon abon mai say nifugu manga gi yum sing hairi liangwi naga sigi yumdari naga gi yumni haiduna faw iraga thietuna thamlakhibani hairi adubu aibadu segairaga mahaki yumsu yauna mai tharamkhibani adu mainama maki yumga saijin lona leiriba kuki gi yumdi mai tharamkhide hari ngarangi thawdo osi hana su mafam asida kuki amasum naga singa yumlona leirakhiba mitai gi yum yankhai rom mai thakraba matungna wat horiba sing thiduna laklaga makhatana mai thatoklamani hari thawdo osida yum taruk maina sakhibaga loinana jalbir singa koba army personnel amasu yet thangba khongna nomai maruna panduna sokhi hari amaram ngasi numijung matungda tidim lambi paring da leiriba irengmam khulgi nupi yauna kunja khra na makhoigi maning thangba sarukta leiba sing thakta ka khatuna manama sing hekna ba hotna rubura sing asigi mathak thangba sarukta leiba koki atingkai khunau romdagi numai maru kaya kapthra krai thawdo osi hauzik leimram kangai bungi sakat pollution hostel da hangli relief camp asiga sukmatagi kilometer amarom da mak lap na leipa maphamne koki tingkai khunau osi warroising lomdagi kakhat pasiyai adubu asing balamidi ireng mamlomdagi kagadaban haidi kuki militant singna kunja sing tamna numai kap tharakpadagi sen tharaktuna khulgi mi singna pautam ki amasum hanadagi khulngak diba kunja singna thoninga thawdok sing thondana ba hen basuk sing tharong sing nakhotki loinana numai maru kharasu handuna kapki adubu security personnel sing thomjilakpadagi nakalani gi marakta makhatana khuthona khidre aduga thawdo asida su asu apan yawgi paulai khidre hen su pausida su palakli Makasa tarakoi na to papam kuki sing atamnuna liang mai naga gi yumai tharakpasi apabu erakloi liang mai naga council kuki sing atamnuna liang mai naga gi yumai tharakpada siphai miyam na yengduna leidibis apabu erakloi haina liang mai naga council eastern zone gi chairman Lobson Sawang naga na permission na phongokre press cup ta pangthopa pawgi mifam na mahak na hai ngarang hing nongge matung pung taragani thui makhairom tarakpada kuki sing na naga gi yumni khangna khangna mai thadoklamasi akan mamong na yaningde leimakong singmang da mitei su kuki su nagas puno khunda minar libini haibisi ikhang khang narak libini adubo atamna na kuki sina nagagi yumai tharakpada security personnel sinu si yengna ka leithoki bas nohaite yumai tharam libo mafam asisu leimakong gi yankhai gatret mountain division gi headquarter gi meter sani fanal laplam loiki yumai tharak labadi mafam sida karam na leigadori bano haina su hangladuna thawong asigi matang state ama sub central lengak to su yaningde
मे अहुमदगी युमै थादुना मी हानदुना लाक्लिए दुबु तंगदु लेता हानबगी सोलुशन दि ngasi phawbu puraktri maram asina atubu matamna union amasu manipur lengana tangdu leita halo satharakli lan asigi matangda mitei amasu kuki isilin auksing khakta natana ahum suba party oina naga isilin auksing su yauksing duna phaminaraga wari sanagadabani wari sanadrabadi ingta papuraklo haiki maram asina ngarang nongai matungda liangmai naga gi yumsu atamdana mai tharamagi thawong asi tumina leithokloi hairaduna thawong asi liangmai naga council na lemna tharaiki loidana matungda amana mitei amasung kuki gi marakta leidiba naga gi yumsung mai tharak yaroi lan asida naga yauksilaktuna communal class tholak pahaibasi manipur gi aphag boirakloi mayum mai thadokpikraba yumbu victim athau abon mai liangmai na phongdokhibada maki yumasi ka nipa leibani aduga kuki gi yum thangna leibani maki yumdi mai tharamlaga thangnari kuki gi yumdi makhoi masil gini mai tharamde ngarang nongmai yamna kana kapna ringaida mai tharambani hairaduna mitaiga kuki gi irangna kari su yaujadaba naga prup oizariba maki yum mai thadolambasi noaite hanadagi mitei kuki su nungsi sanana samin thangmina duna leirakpani irang tholaklabasu naga gi yum singdi kuki na su mitei na su mai tharoi khanduna isam samna leirakpani haiki mamang thukta kuki singna yum mai thaba matamdadi siphai singna kalli duga naga gi yum mai tharakpadana karigidam kankidabano hanki khanghauduna mai tharakhibana imungdagi kariguma amada su lapthoudra haiki maki yumda naga gi yumni haiduna iraga thelibadu kuki singna segairaga mai thaduklamani manipur lengana mayum mai thadokpikrabasing khomjenduna leiba ngamhanbiu natrabadi nagai khosu yauksinabagi pendaba lakle haiki hainasu pausna makhatana su phongdorakli makasa tarakpu oina to pawmana MLA na sirgi mathakta JDU na action lakutpadori Prime Minister unanabagi damak Delhi da leirakhiba BJP lenga ki minister amasum MLA sinanga si Union Defense Minister unakhibada JDU Manipur ki MLA MD Abdul Nasir Sarugya ki hairaduna masigi matana maki mathakta party ki meketi ki lokatpam thokpa thabak sing lokalagani haina JDU Manipur ki president KS Hais Birena Pauksi isita Delhi da ki phongdorakli amaramda party ki secretary generals M Dorendro na thulakpa sirolamada thasigi taraga maridagi JDU yauna party tarana prime minister unanaba Delhi da leiraklaba sunga sinumidang phawda appointment pirakpa leitri hairenasu pausida makhatana su palakli amaromdana tonganba administration gi khongjang handoktanaba phirep laure korsam manipur gi tonganba administration talibu koki MLA sing लेबासी कॉन्स्टिट्यूशन की मखादा मणिपुर की सिन कुकी मिजोम सुमार फुरुप सिंह की तोंगानबा एडमिनिस्ट्रेशन अमा पीगदबने हाइना ममांग थागी तरागनि थुइदा मणिपुर की कुकी MLA तराना मियामना फोंदोखरबा मतुंगदा सेमखिबा कोर कमिटी ऑन सेपरेट एडमिनिस्ट्रेशन मूवमेंट ngasi न्यू दिल्ली दगी कमिटी असिगी इंफॉर्मेशन एंड पब्लिक रिलेशन थुलखिबा सिरोल अमदा कोर कमिटी की मेकेदी तोंगानबा एडमिनिस्ट्रेशन फंगद्रिबा फावबो मसिगी खोंजंग हंदोक्तनाबा फिरेप लौरे हरि वरेबसी थासी की तरागतरेत दिल्ली दा पांगथोखिबा अपुनबा मिफम मना खनरगा लौखिबने मिफम असिदा BJP की MLA तरेत याना कुकी की MLA सिंग ट्राइबल एपेक्स बुडी सिंग मसुम कुकी जोमी मार मसुम मिजोगी जो एथनिक ट्राइब सिंगी सिसो सिंग सरुक याखि हारि ओरंगलिबा फिबम असिदा BJP लेंगाक मनुना कांगलुप अहुम थोकना नाकपाक तानरब्रा हाबिगी वहंग मियामना हंगनरकली makasa tharakpu oina to perform na kuki terrorist singi lanban singna masu ohungi phiral yunglibagi wan to karino manipur gi singsang na pom singda lan gi lanban sa no tampak lamdam na makata na landa da na bohon nari bi singa si climate sang fire kuki terrorist ngak tane habis mek singna mai yamna singla bane kuki terrorist singi lanban kudimak india gi masu ohungi phiral yungli masigi nunggi oi bohan to asi karino habisi khangda bane haina all manipur united clubs organization amukogi secretary Laisram Krishna Chandra na thadorakpa sirol amana phondorakli koki terrorist singa India gi flag sejinaduna misam miyamda landaba yumai thaba misam hatpigi ayaba pirabra koki terrorist singa India gi flag sejinaduna India thugaina bo hotnarabra haibisi asabu wanga moirakle koki terrorist singa sigi lusing basing Myanmar masa singa oiri thaurang thoksul khudingmak pu makoina sili makoina tharang thaksul khudimuk manipur gi lamgi ngangkhoi amadi apun gi saktamna singnari bangaktani asigumlaba makhoi gi tharang singasi india lengang na sapsana thengla phamthui malem gi akhoi bi gi phibamda singnaduna umang kokthokuna popi thaba drug sungba madi lalon bi gi thabak singma pan fana pakhatpa haibishimuk malem gi miyamu singabani
मसिमक म्यांमार की कुकी टेररिस्ट मणिपुर की सिंगी लमदा सथरिबने लोइनना कुकी टेररिस्ट सिना समजरब मितैदा नोमै कापतुना मिसिमिना थोनबा हाइबसि मखोइगी ngakpifam थोक्तब सावरब मरालामने मणिपुर की लमगी ngamkhai amadi apungi saktamna singnarap khudima iramdamgi miyamga loinana sabsaba thengnaduna maithiba pigani haidi ngasisu no separate administration in Manipur gi matana khana nainabagi thoram paksana pangthoki haidena su pausna makhatari amaramdana khoire mathak khulna sengdokpiro indo member ngamkhai mayada pusinana bo hotnaramani haiba truck load amagi setnaba phi ngarang khoiro mathak laikai hen pam makhong miyamna mai thadokuna mangan khre haiba phi makhaladu khara puduna lakpan nupi amanga si kekru khulda fare phi singadu miyam mamangna mai thadra mangan khre hairaga miyoi khrana puduna lakiba dugi matangda khoirom khulna athubra sengdokpiro haina kekru mathak laikai committee gi makai gi phongdorakli presna phongwa pawam gi matungina ngasi numijungba matungpung amaga makhairom tabada hana gi matawgumna kekru mathak laikai da leiba yeripo kasom khulen lambida asat awoksing sek tawbada mai thadokre hairiba phi makhaladugi masing khara puduna lakpadagi fagat pangam khibane phi puduna lakpadagi miyamna pharabi inupi adugi maming maibam ibem sakawi mahak salungphamdagini magna phongdorakhibagi matungina khoirom mayai laikai dagi waroi Renubala Kopi Nupi Amadigi piecing adu Rakibani, Paraba piecing adu Mia Mamang Mai Tadan Mancre, Taudu Washiga Madi Lane Cake Group Matak Laikai Committee Lusing B L Ranjanana Fundo Kibada, Hokibatan Taraganipana Yeripo, Querum Matak Laikai, Hen Pam, Makhonda, Indo Memar, Namkai Mayada Pukiga Bani Haiba, Yamlava P rolls in Mai Tadan Mancre Haina, Media Sinda Fondok Narapatinare. Adubu mataukuram na mai thadokraba phirol singadu ngasi kekrud asat awok sek tawbuda yawram libano haibasi asabu ngama oirakli masina takpari ngarang numidang mai thakre hairiba wapam adu mapung phade haibane maram aduna masigi matangda khoirom khulna athupa matamna sengdok pir au natrabada irang mara asida puksel sina thabak tawriba singbu miyamna lana ukhina ba asauba maramam oirakani haiki panba yabadi indor memar ngamkhai mayada Pushinanaba, Honaramle, Habelupa Kuror, Amarongi Oigadaba, Setnava, Pitrak, LP Road, Ama, Plastic Bora, Mayum, Sunny, Yeripok, Kuromatak Lekai, Hen, Pamakong Lekai, Dugimiamna, Sekta, the Ting of the Gipakimini, Hideba piecing the Miam among the Maitad and Mangan Krihina Madilena Basina, Media Kutana powerful of Palakravan Henisu, Paus the Palakli. Makasa Tarakun Sanaleva Poxy the headlines Ankatang Mam Tentang Tamzarmge, Koki militant singer might take Kaktigina Nagagi Yum Sumaitare, Kanto Sabal the Capsulacre, Lemakong Singmang the Yum Taruk Maitakre, Amaram Nagagi Yum might have Lamba to Mina Latokroy, Sienaba Sing Lem Nataroi, Liang Naga Council. Koki militant singer might take you might have a Nagagi Yum Sumaitari, Hockey by the Koki militant singer, Kanto Sabal no my Capsulaga Mapam the Gi, Kazitang Satlagaleva, Lemakong Singmang the Yum Taruk Maitakre. Lemakong the Leva, Yang Mountain Division gi headquarter ga Sizin loan na Lady Mapamda, Koki militants in Noi Capsinduna, you might have a gitaudo, Satarakada, Mapam otherwise the labor Miam Punamak mi pine of Natale. Amasum, Lan mi power Miam Punchimus, Lan Tung Napi Bigi, Pibam the Latre, Haina Mapam Dugi, Miamna, Moral Shiraki. Taugok Topam the Gipang Pound High, Lemakong Singman, Koki militants in Nangaran Midang Pung Tarama to Gimini Pugamaram Tavamatanda, no my kappa Horakudi, Lemakong Singman, the Lady Bacanto, Savalaikai, Kulngapa Singamadi, is that force ki personal Singapore, Koki militants sing Akan Mamonangas, Angan Mapung, oh Makairam Tava Faun my Kamaki. Koki militants in the no make up like pa to the Lemakong Singmangi area, duty Taduna Labor Kunsuba. Gorkha Regiment, ZR personal ama, no maruna makona pandana sopadegi, ZR personal singers Koki militant sing tamna no makaki. No make up nothing is there how kiba, a hinonga puntarani turum tava matam the lemakong the labor army timama, Siren Konaga Tadura Maite, Kungak was sing the lady bama from the fall lalaga, Kungak was sing a duke sang like Patinga Luinana, Kokina Namnatari but lemakong singmang the lady bukul operations at Hare Hanakanaki. Searchlight Kablak Baga Ikan Kanadana, Koki militants in the Nagagi, Yum Ama Amadi Maitegi, Yumanga Maitava the Gitum Nasaki Benide. Makasa Tarapoina to perform, and Beden Mapam Latunava, Sitaram, Yesurina, Dimantokre. Manipur House of Totally Irans is still a sit Langak, Libe and Beden and single Langak, Asina, named Hanmangam the Bash, Lenga Asimakatana, Paitabi Hakletrim, Lenga Asilak Tolaga Center is still a sit in the Tataba Purana Warisana, Hogata Benihana, CPIM General Secretary Sitaram,
Yesurina Fundokre. New Delhi the opposition political party Taragi Mute Singaluna CPI MG head office the Pangto keep a pogami from the Shitaram Yesurina High. House Delhi the Prime Minister Narendra Modi Unana Matangai opposition MLA state the Sigi issue Matana Matam Sana Unadan Warisanakre. Manipur Oediba Pivamasi Awang Pok state Katanatana Leva Asina Miyang Sangpam Topa Tadoni. Wato asi intana lusinba haibisina leva asi apun muki saktam amasung ngam khai ngak pada sauna mateng oigadoribani issue asi center na taraina lawusumbai masi matam supigi oina woroisin purakna bo hona gadabne irang thokraba sanglaba matam numi nifuga mangani helaba forward prime minister Narendra Modi na wapam amada phongdoktaba select thibani opposition party taragi apunba delegation asina numit tarani hena mapam asida leiduna prime minister gi appointment lawnaba ngaiduna leiri Tim masiga unanaba matam khra pibinaba haijaraba forward matam pibidana leiri masimak yamna leibak thibani amasum tim masibu unadana bo hona ba haibisi takom soktoba mani state asida thoklibi irang asi berelega na mausagi punsida hanjin hanba ngamdabaga loinana ingde taptaba phibam lakhanba ngamdre lenga asi lakthoklaga center na nakalani maki miyoising wari sanaduna warisin ama purakna ba khona phamtoi Housing center amasum state lenga kwariba double engine asi nakal singnabugumna leire Maramasina lenga asi makha sangthana subli pabi hak laitraiki laidiba pipamasi tungkoiba oroisin purakna ba center na hona phamtoi CPIM gi make digidi lamdamasi da ingda taptaba fium o purakna ba honabda lophom thokpa thaudang sapsana logone masum angamba thakta mating pangani opposition gi delegation si hayeng phabu ngai duna prime minister na unana ba ayaba pirak pra haiba yenghi gani haina makna makhata na phamtoki ngasi gi pawgi mi fumadur hana gi minister o ibobi JDU gi chief spokesperson Dr. Nimai San Luang JDU gi state unique president case high superior yauna state asi gi political party taragi lusing sing CPM gi hana gi general secretary Prakash Karat also politburo bureau member Yelopal Basu su sarugya khian su paus na makatarakli Makasa tharak pun Israel Express tege top pomna shu kuki militants na sa tharak di bathawang lep trabadi tung na tulak pa apa tu kuding mag thengna zabata bani biren shu da leriba kuki militants na sa tharak di bathawang kuding mag kudak ta lep trabadi tung na tulak pa kuding mag shu militants na thengna zabata bani sa minister en biren phongdokre haujik thok liba kanglup irang sina maram oiraga mayum makai mai thadok pibadagi lanje narak tuna Kundrakbam amadi hangang gi relief camp da laidi basingi phibam ngasi chief minister na hengsin khrek khongsara duga mari laidana pawmi singna hangbo wangi pakum pi da duna berena hai thoklibi irang santi hanjilangna ba angama thakta honari maitai miyam sukari gumba makhalamate gi amanga ta thulakpa yaba thabak sing topigano athubu matamna tangdu laitana hanjina ba honaminasi amaramda lamda masida thokliba kanglup irang asina maram oiraga security kungna leiba mafam singda yumai thabagi thawang sa tharakliba sikupni yengsilaki Manghai irang asina maram oiraga Mizoram lanjena duna leiriba maitei singak sen bamadi kariguma makhalamati kudong thiba thoktana ba duga Manipur da leiriba Mizo singsu asu angam thoktana ba Mizoram gi CM go warisana kre amata suandana ba thajaba thamle maram asina Mizoram da leiriba maitei sing asu angam yauroi hainisu makna miyangi puning singsilaki amaramda mayum makai thadoktuna relief camp sing da leiriba miyoi singi oina masagi permanent oiba mayum makai leitriba Fawba matam khra leinaba mafam sem saba horagani sem saba si tha ani phawgi manung luisina na bohanagani lenga na hotna riba sida miyamna support tawbiu haina tungna horak liba mairoi singi amadi hel ki oiba lambi da ayet papibi ganu haina minister na apple torakli luisilak point tendak pato perform akakna ba internet service pina ba high kona direction pikre State authority ki akan control makhada akana ba mafam sinda leiri ba tangai pada ba miwi singi oina internet service akakna ba hiram singi oina phangana na ba Manipur High Court na direction pikre tungan la nai miwi khra na High Court asida thangalakpa PIL sing khanara ba matunda direction asi pikibane Hauzu Manipur thokliba hingsa gi thawdok sing asina maram oiduna lengana internet service thingjin kibadagi mairoi kya gi admission process ta kudong sa handa bagaloina na tangai fadaba service amadi khudaki weba thabak thoram sing pangthoktraba yadraba miyamda internet thingkiba asina sauna setting pire haina PIL sing adugi bokat singda palakhi High Court asina Manipur da leiriba miyamda limited oiba mon internet service phanganba yanabigi oithokpa leibara haibigi matangda atenba affidavit amam file toroknaba Vodafone's Idea Jio BLNL amasung Airtel nasung service providers sing su direction pkn su paus na makatana sa phongdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ